Coronavirus ki pauna pause amadi social media da pic thalaba matam asida tongan ba yumpham yaudaba coronavirus ka mari lenaba pau kaya amasu sandorapa leptri asigumba yumpham yaudaba pau kaya asina miyoi kaya bu khudong thiba tahanabagi masak amasu oidaba natte yumpham yaudaba aranba thajanabi natraga pau kaya asigi maramda khangjinba mathau tai SARS-CoV-2 hara khangnariba novel coronavirus asi China gi Wuhan city dagi sandoraptuna Antarctica nataba malemgi continent khudimukta sandokre World Health Organization na oirali papiba masibu malemgi ona public health emergency ni hana lauthoknambadagi March 18 da pandemic ni hana lauthokhibani pandemic haiba phiba masi heg yorakhiba matamdagi miyamna kibagi sang hengalakhibani akibe hengalakhibaga loinana tonga sandopagi sangsu hengalakhi social media da amadi sinbungana sandoralibo tonga khargi maramna neinaduna kunna khangminasi tonga number 1 unsada chlorine natraga alcohol chaisinmana haksang dewa virus sin hali Unsada chlorine natraga alcohol chaisinbana maroina mit natraga sin na sangkrabadi kudong thiba thokhalli asiguma chemical sing asi pochai sing disinfect tawbada sinaba yarabasu haksangi unsada di sijina roidabani asiguma polam sing asina haksang manung dewa virus sing hatpa ngamde tonga number 2 ahal lamade angang sing tamak kudong thiningai koi atai coronavirus sing gumba SARS-CoV-2 asi sur sahi tangkak ama hekta da leiba miyoi kudimakta nahanba ngamni adomo namag ahal warba miyoi sing natraga diabetes natraga asma gumba haksel gi kudong chadaba leiba miyoi sing dana hena sathina nahanba yabi oithokpa lei ponga number 3 angang sing di covid-19 changde sahi tangkak kuding da leiba miyoi kudimak virus asina infect toba ngami hojik pawgi oina ayama case sing asi mapung mari pharba miyoi sing yami adobo angang sing da su nahali Seng na haragati angang sing nasu laina asina sangma ngami adobu ka hena akanba symptom sing di utkandi tonga number 4 covid-19 la si flu ga zamani SARS-CoV-2 na flu ga manaba symptom sing haibidi haksang thindokpa laihau amade lok khu gumba tahanli haibisi disumi covid-19 amadi flu animak yamna kandaba yamna kanba laiyong uthoroi natraga siyan ba yai animak asina pneumonia nahali aduma namak punna yengu matamdadi covid-19 asina sathiba heli estimate tawbada khenaba khara leirabasu covid-19 gi sibagi sang asi sada amadagina ahum pawgi manungda lei laina asiga sabsaba mortality rate puthoknaba scientists sing na honari adubu seasonal flu gi di sang yamna wangba heli tonga number 5 covid-19 naba miyo khudimak sigani haribo afamasi aranbani mathakta su pankre covid-19 na naraba miyo singi manungda siriba si khara khaktangni report amagi matung ina Chinese Center for Disease Control and Prevention na covid-19 gi apunma case singi sada 80.90 mile oi hairi World Health Organization na su hairi madudi laina asina naraba miyoi singi sada Manipur romdi yamna kana nadi amadi makoi singa du hospital da layang bagi matau tate mile oi ba symptoms singi manungda laihau lok khuba khongnau naba sokthaba amadi ningsa soro honba waba na singi yauri tonga number 6 face mask singna coronavirus dagi ngaktoi healthcare workers singna infection dagi ngaktoi bidaba professional face mask sing sin asiguma face mask sing asi mai da tapnap silli Adomanamag disposable face mask sing di professional face mask kumna ngakthokpa ngamde asiguma disposable face mask sing asidi maida sapsana tapna pongamdaba maramna droplet sing na chin amadi naton sangma ngami masiga sumathakta yamna kupa viral particles sing asina yam line sang mangami adomanamag kanaguma miyoi ama respiratory gi oiba anaba lerabadi mask ama upana atopa miyoi sing da soghandaba da mating pangi United Kingdom da laiba University College London Hospital da Acute Medicine and Infectious Diseases ki consultant Dr. Ben Killingly na hai asiguma makal gi mask sing asi upana mask upliba miyo edu infection da ngakto I haibagi evidence kaya laiti masigi sumathakta mask upasina infection da ngakto ngamlagani haibagi aranba thajaba ama piduna infection da ngakto na section tharan sing kudamana kulha magumagu tohandana bagi masak ama oibi yai hanasu mahana makha tari